Loyalam E-PAO tabiriba khudimappu Hitram Susmitana numidangi pau pizari ahamida paruda headline. Kamjong district headquarter amasung Samfung block Anigi Lonabada Saba Valley Bridge Kukisingna bomb fit Touduna Thugaikhre lay. ZUF JM amasung Naga volunteer singi marakta Thugaikhre Kuki area da jana thaknaba polam sing pirambagi pharaga Thugaikhre. Injo Myanmar gi ngam thaki chayenaba loisinanaba Manipur gi lamgi saruk khara Myanmar gi Kapok Valley gi machit kharaga onagadoribra haide phongdorakli paw sabuna pichari Kamjong district headquarter amasung Samfung block Anigi Lonabada Saba Valley Bridge Kukisingna bomb fit Touduna Thugaikhre lay Kuki amasung Naga Anigi marakta hausilariba unkhatnaba asigi manung chana ngarang numidang Kamjong district headquarters amasung Samfung block Anigi marakta Saba Valley Bridge Kuki lalawa singna bomb fit Touduna Thugaikhre lay Thong adugi mayagi sarukta sakti laiba bom ama pokha handuna thugaikhre aduna Thong adugi mayai thangba saruk adu turel gi sarukta namthakiduna lanthok lansen yadrei Telecom gi gari amasung Kuki militants sing aduna tumna mai thadolamne hairi Thodok asigi matangda press na phangba pawgi source matung inadi ngarang numidang pung 10:30 rom dabada Kuki militants sing na Thong adu bomb fit Touduna Thugaikhre khibani loinana thodok aduga ikan kanaduna Chatrik khul tamna lakiba telecom gi officers singna siznaba bolero jeep amasu maina tumna thadolam lay Kuki militants singna chathakiba terrorism gi oiba thawong sing adu khunja singi maiketegi akan mongna condemn tawkhre Kuki militants singna manghanta halamlaba Valley Bridge asi Phage village amasung Chatrik kuno anigi marakta leriba nambam Turel gi mathakta sabani haiba Valley Bridge asi Samfung block ki manung chenalariba khul tara romgi miyam gi lifeline amasu oiribani thodo asi kamari lenana Kamjong district ki team ama mafam adu da changsinduna thinjin humjin bagi thabak chathakre adubu hauji phabu gi di badugi detail reporting press na phamangamdri Manipur Lenga ki State Social Welfare Department na paikhatpa tongan scheme tara taret ki makhada beneficiary lak aniga listing ni fuda ngasi Chief Minister na lupa crore marfudara mathoiga lak homphutaru ki welfare benefits sing yanthokrai loinana pension yanthokpagi thabakta streamline taunaba integrated monthly pension processing system launch tawkhrai ngasi palace compound leiba city convention center da pangthokiba welfare benefits sing yanthokpagi thoramadu da punna beneficiary lak aniga listing ni fu Treka yang khaini panda tongan be scheme gi kuthangda khudong chaba sing adu pi khibani masigi apun ba senfam na lupa crore marfudara mathoiga lak humputaru listing yang khai chatreka humdrani thoini thoramadu ka mari lenana chief minister na haikibada haukiba chahi ahum hena state asida kanglup ki irang mayong na rakhiba sina lamda masigi miyam na summit lon gi awaba amasung pungning wakhal gi oiba awaba kaya ama mayong na duna lakli asigumba awaba kaya mayong na riba asi kharama khaidi orebasu kokna ba haiduna union Finance Minister Nirmala Sitharaman gi lamjing amasung Prime Minister gi luching makhada government asina tongan ba khongthang kaya ama paikhatli ngasi yanthokli ba welfare benefits sing asina awaba taraba miyamda mateng kharda orebasu pangbangam lagani haibegi thazba lei loinana government ki maiketegi society asida awawa mayok na riba miyamda leptana mateng pangkhigani state asida matam chupagi oina santi amasung chakot thorang sing paikhanaba honaba mathoktai akhoi masal gi marakta unity leina amasung shubanoma gi wakhalon leiraba khaktada state asi amuk hana gi phibamda lakhanba ngamgani lamnam asid leriba community kudingma ki miyoshina makhoi masamak manipuri amani haina lauduna chakot thorang gi thabak sing puna pakhanaba honamina si haikhi Kukizo area singda pochai pusinbada athingba thamliba asi handoktragadi counter blockade chathargani hairi Kuki kunja singna kundari ba mafam singda nomagi tangai fadana sizina draba yadraba potlam sing pushinana bohanabada athingba piba yauna pochai sing matpa amadi mai thabagi thawong sing asi khudakta lebhangadabani karigumba lebhandaba tarabadi July kolhumdagi nongyadagi horaga numit humni chupna counter economic blockade chatharagani haina working committee on Kuki civil society organization ukrul gi makedegi Imphal East Kangpokpi amasung ukrul district administration da pungkunmari gi ultimatum pikhre hauki bajun kunmanga da ukrul district ki DC ga pangthokiba closed door meeting amada district administration gi maiketegi Kuki jo sing na khundari ba mafam sing da nomagi tangai fadana sizna draba yadraba chana thaknaba potlam sing phangangani haina thazaba pikhrabasu Kuki jo area da pushilakpa chana thaknaba potlam sing blockade chathariba singna matpa amasung yekai thingai ba pibagi thawong sing chathabada natana potchai sing asibu puthok pusin tawriba driver sing da kihen khangan bagi thawong kaya leptana chathari ukrul district ki Kuki jo sing na khundari ba mafam sing da pushilakna ba hona kiba chana thaknaba potlam sing district asigi manung channel laiba wonghon saizang amasung
ꯁꯣꯛꯕꯥꯎꯒꯤ ꯃꯐꯝꯁꯤꯡꯗ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯤꯕꯁꯤꯡꯅ ꯄꯨꯂꯞ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯏ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡꯗ ꯂꯦꯞꯇꯅ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤꯕꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯍꯜꯂꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯇꯨ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯁꯔꯨꯛꯇ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯅ ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯀꯪꯂꯥꯇꯣꯝꯕꯤ ꯑꯦꯔꯤꯌꯥꯗ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯗꯨꯅ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯇꯥꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯕꯗ ꯊꯥ ꯑꯃꯔꯣꯝ ꯍꯦꯟꯅ ꯑꯊꯤꯡꯕ ꯊꯝꯂꯛꯂꯤꯕ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯕꯨ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯎꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ Manipur Government Services Federation, Manipur Secretariat Service Association, Manipur State Pensioners Union amasung Secretariat Drivers Association gi meeting makhada chatharakpa thabak lepagi khongjang asidagi handokle haina lup mari asina puna thadurokpa cherol amana phongdorakli cherol asina hai hauji phawa state lenga ki makedagi hauji phawa peningai oiba wafam amata phongdorakpa leitri adumoina mag employees singna khongjang changsin bana maram oiraga miyam da theinari ba khudong chadaba sing asigi matangda ngarang mifam ama pangthokna kupna khananaki miyamgi khudong chadaba kokhanabagi pandamda matam kharagi oina hayingdagi thabak lepagi khongjang handokpa haina mifam aduna warep lauki lup mari asida yauriba singna mahausa gi matawgum masagi mathauda hanjelagani khongjang changsilingaida mapung fana sawgalakkiba employee association amasung miyambu thagatpa phongdorakli ZUFJ amasung Naga volunteer singi marakta khuthoknakhre kuki area da chana thakna potlam sing pirambagi faraga phothakre ngasi yung none district ke manung chanba Bitiang village ta khulngliba Naga volunteer sing amasung ZUF ki marakta akan momong da khuthoknakhre amaromda Naga volunteer sing na Kukisingda chana thakna potlam sing supply taromba maudagi mi ani faraga phuthakre hari Naga volunteer sing amasung ZUF ki marakta khuthoknaki bathodok aduda maram oiraga mafam adu da leriba khunja sing kinabadagi lanjana khre adubu thodok aduda nakal ani makki oina misi mina amasung asoka panyau khibra habidudi press na chapchana khamangamri amaromda kuki amasung naga ani gi marakta hausi leriba unkhana asigi marakta Naga volunteer amasung ZUF ki marakta akan momongda khut thokdabagi thodok adu rongmai naga Lufuam Manipurna akan momongda kadem tawrakli lobasina thadorakkiba cherolamada haribana ZUFJ gi maikadagi makhoina jaliarong miyam ngak shenbagi thabak chathari haina phongdok charabasu masagi miyam da nongmai onsin bagi thawong asi akan momongda yaningde jaliarong miyam asi hauze external trade amasung lamkhai gi matangda singnaba kaya mayoknaribani asigumba marak asida khul ngak sheliba Naga volunteer singda onsinbegi thawong asi yamna chumdaba amani Naga village ki ngak shenaba pariba khulai sing aduna Naga miyam bu ngak shenaba leriba volunteer singda onsinduna attack toba habasi Naga singda chauna minamba amani asigumba thawong sing asina Naga miyam da aki tuzungba pibata natana Naga singi marakta tokhai ta hanbata natana Naga miyam gi marakta thajanadaba ama thokale Naga singa punna leminabagi mahuta Naga miyam da onsinduna attack chathaba habasi yamna chumdaba amani thawong asi anti Naga oibata natana Naga singi unity amasung safety da akaiba pibani maram aduna ZUFJ gi maikadagi asigumba thawong sing asi khudakta lepkadabani amasung community volunteer sing da target tawroidabani Bitiang village volunteer sing gi damak lup asina chapchana lepli asigumba ikai tingai oiba thawong sing asi akan momongda kadem tawi hari Imphal jiri lambi gari chape yare loaded truck chahumga ama jiri thadokre Nong leptana tabana maram oiraga National Highway 37 Imphal jiri bam lambi gi none district ki manung chanba tongan mafam marida landslide thokpadagi gari sing panduna lerakhiba adu lambi asibu shyamliba construction company gi makedagi leptana hotnaduna landslide na lambi thapchil lamba sing adu mapung phana lothokre lunena lambi chatpe yadana leriba jaga sing adu mapung phana semba loshinduna ngasi ayu angan badagi lambi asida gari sing chapa haurai lambi hongdokhiba sina maram oiraga Imphal dagi ngasi ayuk security convoy ga loina LPG amasung petrol tanker sing yauna truck sing pot chelo runaba juri bam chatpa hokrai amaromda ngasi ayu anganbada juri bam da pandona lerakhiba petroleum tanker sing yauna atai mal puba gari punna chahumga ama security convoy anina escort tawduna Imphal gi damak juri bam thadokrai ngasi Imphal gi damak juri bam thadokhiba truck sing adugi manungda LPG tanker nifu mathoi petroleum tanker kuntaruk diesel tanker nifu taret ana eki hidak puba gari tara yen machinja puba gari nipan amasung cement puba gari tara tare yauna atai chana thanaba puba gari sing yauri jiri bamda hojik su Imphal tholakadaba truck marfu panduna lari masigi manungda petrol tanker kuntra yauri
India Myanmar gi ngamkhai gi chayenaba loisinanaba Manipur gi lam gi saruk khara Myanmar gi cover valley gi mache khara ga onaga dori bra haina fondorakli India Myanmar border gi Manipur gi saruk ta Myanmar ga lamkhai gi matang da batam sangna yena duna lakliba asi loisinanaba India na Manipur gi lam gi saruk khara Myanmar gi cover valley gi mache khara ga onaga dori bra South Asia da yamna maming leiraba diplomat mechanism da Recep Bhattacharya Kauba Amana Irakiba Mahaki article Amada Haribana official Oiba document Amagi Matung Inna Indo Myanmar border gi Saruk Ama Oiriba Manipur gi border pillar number 65 Amasung 68 ki demarcation gi Saruk Asi Athubada Lushinana Bathorang Tori Lonana Hariba Manipur gi Lamkhai gi Saruk Taleriba square mile 1.4 chawa Saruk Ama Myanmar gi Lam gi Saruk Kharaga Onana Bathorang Tori Indiana Manipur gi Lam gi Saruk Khara Myanmar ga Onana Bathorang Tori ba asi Mapung Oina Manipur gi District ki Saruk Khara amasung Myanmar gi Sagang region ki Kabo Valley gi Saruk Khara gani India gi maikete gi Myanmar ga lam ona gadori ba asigi manung chena boundary demarcation gi Saruk asi tha ahung gi manung da loshina ba thorang tori Myanmar amasung India laibak ani gi lam khai gi Saruk ta cross border criminal activities sing yauna illegal immigration amasung insurgents sing chathok chasin tawba thingna ba Myanmar ga tainari ba India gi Manipur gi lam khai gi Saruk asi atuba matam da border fencing tawba pamli North East state singa Myanmar Margalona riba Indo Myanmar border peringe kilometer lising amaga chatruk nifu doi shang sarugasi border fencing tawbaga mari leinana Indiana $1 billion 3.22 sanction tawraga leikhrabani haidi Net question leak oikibaga mari leinana Union Education Minister resign tawgadabani Rahul Gandhi fazin bayaning de haina Congress na protest rally chakrai Lebagasi oina mahairoi sing MBBS tamnana ba selection tawbaga mari lenana handak pangthokiba NEET exam ki question leak oikiba aduga mari lenana Union Education Minister Dharmendra Pradhan moral ground resign tawgadabani wathogasi mari lenana ngarang Delhi gi Jantar Mantar amasung Parliament mamangda protest athakiba aduga mari lenana Lok Sabha gi opposition leader Rahul Gandhi yauna mahairoi kaya fazin khiba adu yaning de hainangasi MPCC na sinduna protest rally chakrai lenana governor da memorandum pisingkhrai BT Rota Leba Congress Bhavan dagi MPCC gi President Suiriba former CM o Ibobina lit tawraga Ras Bhavan tamna lakhiba protest rally aduda CWC gi member Thugaikhre CLP leader Kaisam Mega Chandra yauna Congress ki MLA office bearer Singh Mahila Congress ki masak naiba miyo kaya su sharuk yakhi rally aduda sharuk yakhi basingna Education Minister Dharmendra Pradhan moral ground resign tawudamani Rahul Gandhi phaba yaning de Shape Manipur down BJP haina kholak kaya su lauki rally adu Lok Bhavan tamna laklaba matungda Manipur governor da Union Education Minister Dharmendra resign tawgadabani examination paper toina leak oiriba asigi matangda parliament discuss tawgadabani Delhi da protest kamari lenena Delhi police na mahairoi shingi mathakta FIR kaya palibadu handokadabani amasung Manipur kangadabani habigi waro sing yawa memorandum adu pisankhibani Arubada maruiba pau amukana pizari Kamjong district headquarter amasung Samfung block Anigi Lonabada Saba Valley Bridge Kukisingna bomb fit Touduna Thugaikhre lay ZUF JM amasung Naga volunteer singi marakta khuthokna khre Kuki area da jana thaknaba potlam sing pirambagi pharaga phuthakre Indo Myanmar gi ngamkhai ki chayenaba loisinanaba Manipur gi lam gi Saruk Khara Myanmar gi Kabok Valley gi machit kharaga onaga dori bra haide phongdorakli Matang asida loyalam E-PAO na lumitangi pau bibel lezari tabiri bakutimapu amuka hina kurumjani